Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Numit mari ni sumna sathagadaba mari suba Sirui Lili Festival hayengdagi ukrulda hurgani Sirui Lili Festival miyamna saruk yaba ngamnabagidamag raizigi transport amasung tourism bifangna akhanaba busing silli Manipurda haukiba numit kharanida covid ki active case leirudraba matung ngasi covid ki anoba case ama thengnare Pradhanmantri Narendra Modi na hairi Bharat amasung America na wakhalor manaba leibak singa punna sakut thorangi thabak kaya paikhat minari amasung leibak asigi lambi thongi phibam hena phagalanaba honabada anoba technology sing sisinanaba Kendra gi Rural Development amasung Panchayati Raj Mantri Giriraj Singh na appeal tauri Numit marini sumna sathagadaba mari suba Sirui Lili Festival hayengdagi ukrulda hurgani masigidamak sem saba pumnamak loirai festival asiga mari lenana Sirui Lili Festival gi entertainment subcommittee amasung reception subcommittee gi chairman soiriba MLA Ram Maibam hai Sirui Lili Festival pangthokpam oiriba mafam sing samgat sagat bagi thabak pumloi loire numidangi matamda pangthokbu thoram sing jela adugi Bakshi ground da pangthokani Sirui Lili Festival sidi grand manner da taun bahotnari mashi venue ahumni Sirui Lili cultural program di roi namak Sirui village da tawgani adoga rock contest night program di Bakshi ground da tawgani adomaina ekoi program sema loin loire arrangement di Sirui village di mohogi 1000 capacity gi mantop rainproof situation cover toba atungarang loisele ekoi Bakshi ground gi di hanger stage gi di loire VIP launch hanger ani loire public ki hanger do di ekoi Dimapuri order tawbani ngasi erect tawrogani aduna for the first time public issue ekoi hanger happy bani nong churobusu chotna ba haina aduna ekoi arrangement loin loisele Mari suba Sirui Lili Festival lisingani kuni thoida miyamna saru yaba ngamnabagidamak Manipur State Transport na Imphal gi Ukhrul District Imphal dagi Ukhrul District Headquarters fawba chatnaba busing silli busing adu ayuk pung 8 ta Imphal gi Moirangkomda leiba Manipur State Transport tagi thagani ani suba bus na mafam asimakta dagi ayuk pung 8 makhai datuga atoba bus amana ayuk pung 9 makhai dagi thaba hugani Ukhrul dagi amuk Imphal da halakna bagidamak pung ani makhai dagi bus amuk tharakani ani suba bus na pung ahum daduga ahum suba bus aduna pung ahum makhai dagi Imphal gi damak Ukhrul thadorakani miyamna lupa sama marifu piraga bus singa si tongba yagani haina raji gi transport director na thokpa cherolaman hairi Amaromda festival asi yeng basatpada miyam gi kudong sana bagidamak hayeng dagi tha sigi konipan phawba raji gi tourism department na bus sing silli Busing adu hayeng ayuk pung 9 da Imphal gi Khumal Lampak leiba interstate bus terminus tagi thaba hugani Ukhrul yauraba matungda Siroi village phawbagi oina su bus ki khudong saba leigani Siroi parking dagi function mafam phawbagi su bus silli haina raji gi tourism director na thokpa cherolaman hairi Sirui Lili kallu haiba hiramda cycling for humanity team na hayeng Ukhrul jila da cycle rally ma pangthokani Naha Yankai Yauna Pangthokadaba team adugi cycle rally adu Sirui Lili Festival lisingani kuni thoiga mari lenana lai makhal asibu yokhatnabagi pandamda pangthokatapani hairi Rajya Sarkar ki ahanba numit samani da paikat pa thoramgi manungsana Ukhrul jila da Public Works Department PWD ki thabuk thoram sing paikat pa haunaba MLA Ram Maibam jila adugi DC da khangan khrai MLA ne ngasi Ukhrul jila da 15 suba Finance Commission ki senthang galena saba toilet ama sangakhi thoramadu da Ram Maibam hai Rajya Sarkar ki numit samani ki manung da paikhat ke daba tongan ba thabak thoram kaya leire masi Ukhrul jila gi oina housing phawba amata paikhat pa leitri Rajya Sarkar na haudoke ba numit samani ki action plan numit yankai mangani suraba phawba jila adu da paikhat pangam daba asi yamna laibak thibani maramaduna thabak thoram sing athuba matam da paikhatna ba MLA na mari lena basing da pautak pikhi National Council for Promotion of Sindhi Language haudoke bagi Kodipan subamapo kumon thoram sagol sinumita pangthoklagani Palan thoram asigi mangonena kendra gi mapal thoram amasung Shiksha Rajya Mantri Dr. Ranjanna Sindhi lon amasung Sindhi lon ngang basingi matang da mahaki oiba mot kaya phongtoragli Dr. Ranjanna hai
ing lising ama samapun nifu tareta Bharat Pakistan khaido ki bamatamda Pakistan ki saruk ta leiba Sindhi lon ngang ba miyoi kya Bharat ta honglutuna leikhi makhoi na leiba ki tongan ba mafam kaya da khunda leita khi Sindhi lon bu Bharat Samvidhan da lising ama samapun humpu taret ki April 10 yahon khi Sindhi lon bu hena sakhula na bagin National Council for Promotion of Sindhi Language lising ama samapun marbudra mari ki May 16 ta semkhi केंद्र की शिक्षा मंत्रालय ना सिंधी लोन बु हेना फगलना बु होनरी बकया अदुगी मतंग द पलदुना डॉक्टर रंजन ना असुमना फोंदोगली I am happy to note that the National Council for Promotion of Sindhi Language, an autonomous organization of Ministry of Education, is celebrating its 28th Foundation Day on 26 May 2022. There is a historical background with respect to setting up this council. The importance of Indian languages has been underlined in the National Policy of Education 2020. The Ministry of Education is making serious efforts for the development of Sindhi language. Azadi ka Amrit Mahotsav Thoram ga mari lenana Institute of Bioresources and Sustainable Development IBSD Imphal na sinduna ngasi pangthoki ba brainstorming session da kendra gi mapal thoram amasung shiksha gi Raja Mantri Dr. R.K. Ranjan nawang angki mahang nai research ki phanglakpa tongan ba kana ba kaya lamda masigi lomi sing amasung entrepreneur sing da IBSD na ningthi na yahun bangamle masigi damak Dr. R.K. Ranjan na IBSD bu thagat ki Bharatiya Janata Yuva Morcha के नेशनल जनरल सेक्रेटरी मणिपुर की इंचार्ज ओरिबा दार्जिलिंग की एमपी राजू बिस्ताना मुख्यमंत्री नोंगथोमन बिरेन गंगासी नई दिल्ली दा उनदुना मुख्यमंत्री नोंगथोमन बिरेन मणिपुर दा अनिरिक सुबो ओइना मुख्यमंत्री ओइरकपदा नुंगाइबा फोंदोखरे प्रधानमंत्री नरेंद्र मोदी की लिसिंग मखादा लाकदोरिबा सही मंगा असिदा मणिपुर मपान नाइदर चौखटपा राज्य अमा ओइबा ngamlegani हाइबगे थाजबा श्री बिस्ताना फोंदोखी Manipur Library Association Malagi Kuntra Manga Soba Mapok Kumonamasung Patron members Singbo Ikai Kundabagi Thoram Ngasi Pangtokre. Imphal gi All Assembly Museum and Archives hold the Pangtoke Batoramadu the Wangang Bada MLA Karam Siamnahai Manipur Library Association gi Anoba Sangle Masana Bahonda Bada Maki Maikai Digi Pangbayaba Mateng Pangani. Manipur gi masang nairaba miyoi kya library asigi mateng lauki haiba ikoi khudingmagna khangi Manipur gi haurugliba mairoi singda mating leiba gyan lausing pigedaba library asigi phibam hauzik oiriba phibam asida thamba haibasi yamna laibak thibani maramaduna masigi anoba sanglena ma yamna thuna saba thangai phade hainasu Sri Syamna makhata khi Akashbani Imphal na Akashbani Annual Awards phanglakpada saruk yakiba artist translator amadi thoram puthokpada saruk yakiba singbu ikai khumnabu utpegi thorama ngasi station asida pangthokre Thoramadu da Akashbani Imphal gi Audience Research Unit na Akashbani Annual Award lisingani tarataruk amadi lisingani tarataret phanglakhibagi unit asibusu ikai khumnakhi Thoramadu da English lisingani tarataruk amadi tarataret ki oina Audience Research ki oina Akashbani Award Akashbani Imphal gi Audience Research Unit ki Nongmaithem Sunita Devi da khusinakhi Artist singbo ikai khumnaba aduda Akashbani Imphal gi Head of Office Nongmaithem Nandakumar Head of Program Adhikari Mayum Gitchandra Sharma Madi Assistant Director News Gin Gangte na Dice the Lingsinduna Artist singbo ikai khumnakhi Paugi Marakthana Atenba Break Ama Manipur Sarkar da paikhatliba Imphal Ring Road sembada sokadaba Imphal West District ki manung chanba mafam singi oiba public hearing gi matam leple Hayeng Megi tarik kunmanga yumsa kaisa numita Langjing achobagi oina Langjing Achoba Community Hall Western Star Club ta pangthok lagani Ring Road asina sokhan gadawriba imung manungi miyoi singna hairiba public hearing asida yawranaba Directorate of Environment and Climate Change Manipur na khangalakli Tabiriba Pawasi Akashbani Imphal dagini Manipur da haukiba numit kharani da COVID ki active case leirudraba tungda ngasi COVID ki anoba case ama thengnare masigalena na Manipur da COVID ki active case ama leire Raji ki haksal bibana ngasi numidawaram thokpa cherol ama dai ngasi punna COVID ki sample cham ama test tobgi manungda Imphal West gi miyoi ama positive oiba thengnaki masi tharga hauji phawbada raja sida COVID positive oikiba migi masing lag ama lising kuthra taret chani kuthra mathoi surai
Jiribam railway station da nauna hangkiba inner line permit ILP counter asi mathau nithina tawdre haibigi media da phungdor ki wafam adugi matangda Jiribam police station ki officer in charge Haigruzam Debike source sing ngasi station asi da pangtok papawgi miphem amada sengdok laduna hai counter asi technical gi oiba khudong sa da bakar leibadagi mathau tawdabani adumapu passenger puduna sanglakpa rail gari sing station master ga paw phaunarga check tobagi thabak leptana sathari Railway station Jiribam da hangliba counter ani asi karigumba khudong sadaba khara leibadagi mathau tawdana leiri loina na Jiribam railway station da lakpa passenger purakpa train singse daily service leitri adumaku marakta passenger yawa train lakani haibadi station master ga akhoi ga paw phaunaraga Jiribam district police ki team thaduna mapan lamdagi lakpa ILP darkar leiba passenger sing khandoktuna Jiribam thongda hangliba ILP counter da puraktuna niyongi matung inna ILP sab sana isu tawduna lakli hanadigi hauna zu adum tawri Tongjai Marilbu National Highway oina lauthok pinaba Sip Sena Manipurna taksilagani hairi Imphal gi babu parado leiba dol gi office tangasi paumi singa una bada dol gi state president M Tombina hai hiramasiga mari lenana dol asina memorandum ama kendra gi road transport amasung highways mantraloy de pisilagani National Highway 2 amasung National Highway kontratareta singning khaiba mati thong yadabana singma torpada miyam da khudong sa da kaya mayok nei maramatuna Tongjai Maril si Manipur gi yamna maroi balambi ama oirakle Masigi mathakta atopa national highway singda tongan ba sangstan kaya na tax khomgot pana maram oiduna posegi mamal atia pakna wangle magna hai lambi sing asida asigum maklagi thabak thorom sing asi thingnabagi damak highway protection force ningtin thabak tohon bagi tangai fadaba leire Employment Generation Scheme ki matang da miyam da bahab tahanabagi damak lecture program ama Assam Rifles ke none battalion senduna Kangpong Pijila gi Senam village dangasi pangthokre Raja Sarkar ki कर्मचारी सिंह तोलोप लाकलिबा जून अहुमदगी था खुदिंगी अहानबा चयol फावगी मनुंगदा पीरगनी हाइरी राज्य सरकार की कर्मचारी सिंह की थागी तोलोप थेंगथने पीबगी मतंगदा M2 अमसुंग MGO की जॉइंट एडमिनिस्ट्रेटिव काउंसिल JSA नेंगसी राज्य की फाइनेंस डिपार्टमेंट का उनदुना वाफम कया खनखी मदुदा फाइनेंस डिपार्टमेंट की ऑफिशियल सिंगना था खुदिंगी अहानबा चयol दा थागी तोलोप पिथोकलगनी हाइबगी थाजाबासी पीरखिबनी हाइरी EPP napa kanasu lejadraba anaba singidama kathoklaba haibu wakhalonda lemna dan tobagi thoram voluntary blood donation camp and campaign Imphal gi Rims blood bank da pangthokre numit tare ni sumna chathagadaba dan tobagi thoram adu life savers Manipurna tongan ba sangstan singalonina sinbani ngasigi dan tobagi thoram adu da association club amadi sangstan kayagi musingna dan tokhi ngasi dan tokiba singbu life savers Manipurna serolamada thagatpa phongdoragli Assam Rifles ki Kechel Manbi Battalion na Thobal Jalagi Yaripok Bisnu Nahadagi UNLF ki miyoi ama ngarang phare akangna paw ma phangbadagi Assam Rifles amasung Manipur Police ki kangbu na mafam aduda thi humagi thabak sathabada miyoi adu phagapagam khibani pharaba miyoi adu makhata ba wahung pahung sathana bagi damak Thobal Police Station da sinakre Myanmar gi hithangpham da hi laksan bada Rohingya refugee taratare sire atoba tarani thoya mane thiba khangdri thodok adu Rohingya singna Myanmar thadok Malaysia da hi tongduna sana bahona bada thokibani thodok adu da mi taratare sike duga khara amadi kanmangam aure tarani thoya ma thiba khangdri Akashbani Imphal gi pau tabiri Pradhan Mantri Narendra Modi hairi Bharat amasung America na wakhalon manaba leibak singa punna sakut thorangi thabakaya paikhan minari Tokyo da ngasi America gi Rashtrapati Joe Biden ga leibak ani gi eba mari hena phagarhana bagi matang da wari sana badu wafam asi Pradhan Mantri na phungdokhibani leibak ani gi lusing basing na leibak ani gi eba tongan ba samasya sing amana amagi wakhalon lonoduna loisina ba wafam khanaki amadi leibak ani gi maruma pang oi bagi mari hena sesilana bagi matang da su khanaki leibak asi gi lambi thonggi phibam hena phagalana ba hona bagi Mari lena basingna anoba technology sing sizinana ba kendra gi rural development amasung panchayati raj mantri Giriraj Singh na appeal tawri Mangnai lambi thonggi phibam ningthina phagalanduna leibak asi sakhot lamjel da khumang yangna saksin mangam gani lambi thong sembada anoba technology sizinna bagi matangda nei dili janga si pangthoki ba malem thaki mipam hawdoladuna Sri Giriraj na hai khungangi lambi thong semgatpada anoba technology sizinna bana Pradhan Mantri Narendra Modi na khungangbu hena phagalana ba honari ba manglan adu mangphaun han bangam gani Aroibada Maroiba Famu Numin Marini Subna Sathagadaba Mari Suba Siruli Festival Hayang Degi Uhulda Hauragani
Sirui Lili Festival miyamna saruk yaba ngamnabagdamak राज्य की ट्रांसपोर्ट अमसुंग टूरिज्म विभागना अखनबा बसिंग सिली मणिपुरदा होकिबा नुमित खरनिदा कोविड की एक्टिव केस लेरुदरबा मतुंगदा ngasi कोविड की अनोबा केस अमा थेंगनरे प्रधानमंत्री नरेंद्र मोदी ने हाइरी भारत अमसुंग अमेरिका ना वाखलोन मानबा लेबाकसिंग पुन्ना साखो थोरांगी थबक कया पाइकन मिनरी अमसुंग लेबाक असिगी लंबी थोंगी फिबम हेना फगलनबा होनबदा अनोबा टेक्नोलॉजी सिंग सिजननबा केंद्र की रूरल डेवलपमेंट अमसुंग पंचायती राज मंत्री गिरिराज सिंह ना अपील तौरी पाउल इजरे